Zpay se khoi tawdrasu yaina kai maramgi recharge ama kappada mangzari se only 349 rupees ki kapa matamda aigi oina mangse rupees 1.8 khata neba aingonda mang sibu paisa ro natra hairiba paisa jine ba koina gpay natra paytm da kapa matamda 350 ga 0.8 hena chatlaga mang hallise natra ai isagi oina di yamda paisa neba yako adubu ai sina hai tare ko example oina Manipur da leiriba mi se lakh ani katangi pass se hai tare yako 1.8 sina into thama katangi niko aina haise mi lakh ani gi pa de hai 100,000 10,000 lakh natra lakh ani gi 1.8 sina yako lakh ani gi 1.8 se thama da ekoi Manipur sidagi mangi ba paisa se 3,60,000 ne hai tare yako kya ba lakh ahunga lishing humpu je ekoi Manipur dagi mangrabane ba masi ai mana maram oirakanda haibirакanda mipum khudimakta saving ama tau taragadi Manipur gi economy da khallo hai tare wakhanjida yamdraba paisa se 1.8 hariba paisa ai khatangi mangi phare kasu gaideba mi lakh ani tangdi pa se khoi Manipur da lakh 3 hena leibasida eko thama da mangi se lakh ahunga lishing